vote maya da lota holakpa yana na ba moi gi mishing mapane gi puraga hapsan dori bra akoi governor ba si de thada vote thada ya gi na akoi mi kendra mamda lishing amama ni mapane gi hola hapsan dori bra handa ke esa ar si dai ba singne ba la document sing ko puraga adana sugumba aho bada si thengera pasena maram moidana akoi public gi domain da thamobani maram aduna mase akoi congress party na matam pumbagi oina cooperation pidana yamna smoothly piriba matam sigi manunda SIR se mapung pana pangthoktana yamna bona fide oiba nagarik khudingma electoral roll chanba yaraba nagarik khudingma voter list yaudana free and fair mantung taba election jing da pangthok pai be se congress party ge apambane ba ekoi mapung oina manipur gi oina ngarang bogi da thokpa 31st May 2026 ta Election Commission of India na thokpa moina publish over record ki matungina data gi matungina Manipur gi apunba elector se 20,92,140 ni SIR si da mapung oina tawgadur si apunba elector si anoba option ba natana 20 lakh huju huju phogi da 20,92,140 ni sigi manungda masigi SIR si taunanabagi damakta hapiba BLO boot level officer sina 2,996 ni aduga tongan ba political party singi BLO singbu assist taunanaba tongan ba political party singdagi habaiba apunba BLA gi masingna 5,003 ne hairiba BLA Lishing Mangaga Ahumasina BLO Singsida Akoi Sathariba Handaki intensive revision che Masi Mapung Pana Patana Pangtong Nanaba Adugumba Mapangtok Pasida Mating Panganaba Mapungoina SIR Sigi Maru Pandam di Karino Habakanda Nagari Bharat ki Amasung Manipugi citizen Kudimak Bot Tadaba Yaraba Citizen khudingmakpu voting right fangnanaba amasung vote thadabagi sahi suraba miyoi singbu aikoi electoral roll da yahunaba achumba asengba voter list ama nagari khudingmak praja khudingmaki hak ningthina phanganaba adugumba pandamda tawba adugumba SIR amaneba hairiba sigi asengba nagari khudingmak vote thadaba yaraba vote thadabagi sahi suraba citizen khudingmak voter list yaudana bharat ki nagarik khudingmak manipur gi praja punamak aikoi gi voter list yaurakanda election pangthorpa kanda yamna free and fair of election ama pangthokna nabagi pandamda masi packet pani adubu aikoina masida yam gre masida piriba guideline masida tawribasi BLO singna tawgadaba magi activity sing Magi enumeration form how shalagat pitokadaba BLO singda BLA singna mating pangadaba sida singba magi kaino mayamama sida makoina pirieba adagi amana sida pirisi BLO singsina yamdrabada enumeration form si yumamada ahumlak at least 3 digit hayaba adagi amu enumeration form singsi submit tarwa matungda mahangna mana piraba matungda enumeration form singja piraba kanda imungduna receipt tawagi phange haibagi upload tawgadaba adagi amuk thagatpa madugi fill up tarwa form singado amuk thagatpa haiba singsi magi BLO singsi da piri aduga BLO singse sibu BLA singna mating panganeba boot level officer akoi ERO singna hapa aba appoint tarwa BLO singsibu BLA singsina mating pangani loinana lekai dugi even local clubs maira pabi bhawa masida yam sita nando ba leitana ba mating pangbu yai haidana aikoi training to ba kanda election gi authority na aikoi BLA singda haibi ba aikoi pau phangi madu mayam punamak se aikoi yariba makai sita hodana ba yariba makai aduna sumaina to wis da karigumba aikoina philanter form singa do madu BLO na paiba register mobile number
madu election commission ki magi website magi portal hagadra aduda upload to gidoine each and every voter singsi magi enumeration form da detail up to date mentionable sing share BLO dugi magi register mobile number to da upload to gidoine hariba register mobile number to da upload to gidaba sing share maji kariguma to howdragadi esa adu yawdragadi maxi sidam kari hagebu madu electoral roll da yawroi doine aduna masi yamna party na su aikoi gi congress party na masi matam pumbagi hoina aikoi state election commission na pirakpa guidelines sing niyom sing party na piba yaba cooperation pi dana aikoi lai ngasi su aikoi ningti jana pangthok na ba masigi lai ba du manipur di yamna kari haini yamna handak si yamna ningba kai ba ha tai manipur di yamna nungai taba kaino yamna leiriba jaga ama suni aikoi hauji aikoi census ki matang da sai na ba kaya leiri adagi sigi tanja sida aikoi na mayamna asa to base khara da orusu intensive revision je tawragadi masida bogus natragana yobam thokta miyo kaya aikoi khandorakani habagi asa tawribaneba aduga loina na census tawdigai matang da NRC tawgadabani census tawdringai da NRC tawgadabani aikoi da mayam hariba adagi handak tasu mayam tabiramani Ministry of Home dagi demographic aikoi changes mayam ama aikoi khamudana jaga khara da missing hengalakpa kai doroko mayam sing sigi demographic changes mayam ama laibase masigi commission semdana masibu ningthi jane yengchenna ba manipur dadi thangnariba yumthangnariba leibak singdagi aikoi mitop kaya sangaktana aikoi gi demography da chauba safu ma pidana chauba ahong ma laiyana hainaribani swaida NRC pangthok trigai da NRC tawdringa da census tawbinu haiba civil society organization mayam political party mayam ya apamba phongdo ki bazu leiri baneba adubu sigi maraksida SIR tawbusida kharadi aikoina bogus hoiba aduga sajannaba voter sing lokthoroktana tawgadra haidana aikoi yam asa tawe congress party na yam asa tawe aduna matam pumbagi oina so aikoina masida cooperation pidana lai heba hariba tanja sida kaidoge hakanda kari thengnarke haikanda irregularities ngasisu civil society organization singna ngasisu ayamba local daily newspaper the headline da lai dune civil society organization singna makoina thengnaba irregularities sing masi aikoi thengnare karaida heart of the city da aina mayam da thokjebagi baramni thoiba thokdokse tawriba potse karaiduna kana Sagolban constituency da thoe heart of the city da Sagolban constituency da thoe Sagolban laise sigi BT road se sina khaiga asongi makha thangba fire brigade karikar leiba raj bhavan ga leije Sagolban kendra ne Sagolban kendra ki polling station ani 11 by 11 11 by 12 se thoe kari thoe BLO sing sigi aikoi gi BLA sing sina BLO sing da aikoi mateng pangge enumeration form je distribute torasi atai polling station gi di distribute to hogre akoi enumeration form je distribute torasi haidana BLO sing da katek taru kanda BLO sing jinam da pairaktre ato ba mi sing na polling station ani ji paire ba madagi BLA sing sina BLO masada akoi personally contact tore akoi khangamdre ngai di congress party na aikoi am serious hoina laujaba aduga ngai di aikoi na suk cooperation pidana phajana pangthokna ba hona jaba kanse ngai badi kai noi kanda hujiki polling station ani do aduda ai shamaksu yawri bane ai shamak hogi ba election da 2022 da ai candidate oigri bane ba ai minister oijar ma bane ba government da ai cabinet minister ki thakta ai tongan ba chairman oidana ai work togjarama bane ai polling station da tawrai ne kari interest no sini kari strategy no sini adu gadi Sagolban da samaina tawragadi karamaina BLO dugi mingda register tabo mobile haiba mobile number do election commission ki website ta register to kana madugi mobile number to loi thaga toina
ꯑꯗꯨꯗ ꯊꯥꯒꯠꯇ꯭ꯔꯒꯗꯤ SIR ꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯗꯣꯏꯅꯦ electoral rollꯗꯒꯤ delete ꯇꯧꯈꯤꯗꯣꯏꯅꯦ ꯑꯗꯣ ꯁꯒꯣꯜꯕꯟꯒꯨꯝꯕ heart of the cityꯗ polling station ꯑꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ what about the others remote area far flung area ꯀꯃꯥꯏꯅ ꯇꯧꯗꯒꯦ ꯑꯔꯥꯞꯄ ꯆꯤꯡꯒꯤ ꯂꯝꯗꯗꯤ ꯌꯥꯝꯅ ꯙꯔꯃꯥꯒꯤ ꯇꯥꯏꯞꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯄꯥꯏꯔꯒ ꯑꯞꯂꯣꯗ ꯇꯧꯔꯒ ꯍꯥꯞꯅꯤꯡꯕ ꯈꯔ ꯍꯥꯞꯄꯕ ꯂꯧꯊꯣꯛꯅꯤꯡꯕ ꯈꯔ ꯂꯧꯊꯣꯛꯑꯕ ꯇꯧꯅꯤꯡꯕ ꯈꯔ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯤ ꯊꯥꯛꯇ ꯃꯥꯟꯖꯜꯂꯛꯑꯦꯕ ꯃꯗꯨꯒꯤ ꯊꯥꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ तोंगान गाइडलाइन मैम थोक्तना ट्रेनिंग पीदना BLO से ट्रेनिंग पीदना BLA सिंग ट्रेनिंग पीदना इवन सिविल सोसाइटी अदुग क्लब लोकल क्लब ऑर्गेनाइजेशन मैरा पाइबी बो याउना मसी कोऑपरेशन पीबीना अपील तौरिकांदा सिगी थौदोक से थोपगांदा ngaiदी हारिबा इन्यूमरेशन फॉर्म से मसीगी इन्यूमरेशन फॉर्म से अमना हिते लौ याबा नतेबा सिदै से ममिंग याउरी BLO की ममिंग मागी फोन नंबर यावे BLO की ममिंग यावे माई फोन नंबर से अतोपगी होइदोइने अदुगा सिगी फॉर्म से कंसर्न BLO पोलिंग स्टेशन दुगी BLO दा इश्यू तौगदोइने BLO मसादुना लौदना BLO मसादु खंगना कमाइने इश्यू तौगे BLO मसादु खंगना कमाइने इश्यू कमाइ तौना फॉर्म से कनागुमा मियो खने टेलीफोन नंबर हापचलगा येंगुब कांददी अखोइगी BLA ना ये हंगुब कांददी फॉर्म से कनागुमा मियो खने विदाउट द नॉलेज ऑफ द BLO येंबा हौरमे सिगुंबा यामना इरेगुलरिटीज ममांगदसु अखोइ अतोपा तौगिबा स्पेशल इंटेंसिव रिवीजन तौगिबा स्टेज सिंगदा वाथोक मयाम अमा थोक्रि दुने अतोपा स्टेज युमथंगरिबा स्टेज सिंगदा वाथोक मयाम थोक्रि दुने Whereas अखोइ मणिपुरददी थोन निंगदेबा पार्टी पुनोन को अदो कोऑपरेशन पेगा येंगु कांददी ngसागी अतोपा अदो हुजिक अखोइने यामना निंगबा काइनिंगाय होइबा मसे मदगिदी BLA दुना पार्टी की लेवल से पुखले पार्टी की लेवल दगी पार्टी की साइड दगी सिर्फ इलेक्शन स्टेट की अखोइगी Chief Electoral Officer da अखोई ngasi se complain अब तौरे लोइनना ngasi se party की block की level da मागी constituency level da तौबदतना party की level da मसीदी पुखत लगा party की level da मसी की information से aware होइबगा लोइनना मसी करिनो हाइबदो party की level दगी तौबो याब थबकसिंग पाखत लोइना मसी public domain da मियाम दा खंगन बम चंगे हुजिक पुक्सियल सेंगना तौगदोरिबरा तौरोइदोरिबरा हाइबगी सिंगनाबा फावरे मणिपुरदा मिटोप चंगप मियान मयाम चंगपगी वाथोक लेरिङै इलेक्टोरल रोल दा बोगस मयाम यावै वाथोक लेरिङै मसिदा NRC तौ हाइबगी वाथोक लेरिङै सेंसस तौरोइदोबगी वाथोक लेरिङै सि तौबा गाम पाइबसे व्हाट इज द दिस मसिनेबा यामना ngai अदुगा लोइनना अखोइना हंगबा कांदा कना कनानो मसी मीसिंगसे कना कनानो ना हंगबा कांदा सिगी मीसिंगसे कना कनानो करमाय तौदना सिगी वोटर लिस्ट मोबाइल से करमाय तौदना यावरमिबनो हाइबा कांदासु मसे अंगकबा फावे CID डिपार्टमेंट लेबा निपा अमगी टेलीफोन नंबर अतोपा केंद्र की मागी पोलिंग स्टेशन दुगी वामदा लेबा अमगी टेलीफोन नंबर सि करिनो पोलिंग स्टेशन दुदा लेबा मी बौ नतबा पोलिंग स्टेशन दुगी वांगमदा लेबा मसा पोलिंग स्टेशन दुदा बोगाव लेतबा अदुगी टेलीफोन नंबर नेबा 11/12 की टेलीफोन नंबर से अतोप पोलिंग स्टेशन की दलेबा मी की टेलीफोन नंबर ने समाइना सिगुंबा हार्ट ऑफ द सिटी द तौरकांददी अखोगी अरापा एरियास नेदी कमाई तौरमदगेबा लोइना नंगरांग से मसी के पाउ ताबा कांसिदा आई शामा पार्टी की माइगई देगी आई केंद्र थोबनी आई इशामा की पोलिंग स्टेशन थोबनी ना आई जॉइन सीओ दा आई टेलीफोन तवे आई सी स्माइल स्माइल सुगु मम लेरे करमाई तो सिगे कई दो सिगे मा इआरओ दो टेलीफोन तहलके अदुगा करमाइना सॉल्यूशन तवगदगे अखोई हाइता मयाम सिंगसे अखोई पेंद्रे खोत्रे न तवबनतेबा अखोई सॉल्यूशन मा पोरक्सी मसिगिदी टाइम बाउंडी इलेक्शन कमीशन पीरिबसे टाइम बाउंडी सिदेगी मतम जे हाइ नाथोखिबा याबा नते
State Election Commission ye thok ya na te ad Government of India ki miki Election Commission of India na India ki constitution ki provision to ki makha da tawriba adugumba program amane adu erga di karama mong da karamana tawsige haiba kanda adugumba responsible officer sing digi haireba yaro se concern yaro sagoman gi puri ba concern yaro se masiga wari sana biyo ai pau pijage pau tawrak te moi gi response yam ngai te adu erga di koi Congress party na hning ba hujik lai ba ruling BJP ki interest ai SIR tawri bra ruling party ki SIR tawri bra makoi yo ba mi sing da mang hapaga atopa party sing gi di lawthoka dori bra ha bi jingna ba phawe ba karina BLO du ki electoral keno ba mo register mobile number ba mi BLO masa du ki natab atopa gi wera kan da di hayeng ai khoi me amna fill up tor ba form moi na biram form se BLO tu da pisan ga da makoi na upload to biram dar di ai khoi me am sing si adu ki jingna ba phawe adu erga di hujik Congress party na appeal tawri Congress party na miyam ki knowledge da public domain da masi thambagi tai phadaba lei haidana Congress party na masigi information se aikoi media ki khutang da miyam da khangan jabani loina na aikoi hujik lana tawri ba lana yaro ki knowledge yauna tawri bara yaro ki knowledge yaudana tawri bara kanano tawri ba karmaina form do pithonge ba aikoi hujik hariba police station ani se masidi SIR se masi yawning bani na aikoi voting right aikoi ki nagarik aikoi ki adhikar du phangning bani na club mera babi mayam tawdana hodari ba police station sing do ado where is unauthorized ba mi du da karmaina belo du de dipidana ko na aikoi pairami ba mi sing unauthorized ba mi sing du de ki club na pukalau hujik ma form nung kari document sing do loin pukalau hara kanda BLO sing du da sinaraga sathari ba si phone duna atoba gi phone BLO gi nataba aduna sigi pochi gi dai da kana lawdunu kamaina khoi Congress party na demand tawe madudi mase sumthoka da bani loina na maduda lana form lana piramba lana tarma singdo madudi immediate action loga da ne masai da koi Congress party na timina leiro mase kendra sagoban kendra da thopagi aina party ki behalf da aina haijabagi wani madugi details so aingonda leibanina adugo where is mase atopa kendra singda thoi hainingai leite maramaduna maru oina remote area singda aduga loina na heart of the city da lego sagoban je yamna complex of constituency mane tongan ba jati kaya na tariba even aikoi governor madam governor mamangi UNICEF UK Tambasana da sagolban da botha darimne state amagi nagari state amagi praja atopa state ama da voter list yawi ai akoi sagolban je tongan ba community mayam na leiba kendra mane ba loina na aikoi PSU pikna sagolban sida aikoi khunamadi hongrabane ba police station amagi saru to boi saru ani di atopa sida hadaki irang dugi May 23 gi irang dugi satkri bane ba aduna swaida hamning ba khara aikoi mayam thengna bigri duni vote maya da lot ta holakpo yana na ba moi gi mi sing mapane gi puraga hapsan dori bra akoi governor ba sida thada vote thada ya gi na aikoi mi kendra mamda lising amamani ni mapane gi hola hapsan dori bra handa ke SIR sida ai sing na ba la document sing ko puraga aduna sugumba ahobada si thengara pasena maram moidana aikoi public ki domain da thamobani maram aduna mase aikoi Congress party na matam pumbagi oina cooperation pidana yamna smoothly piriba matam sigi manunda SIR se mapung pana pangthoktana yamna bona fide oba nagarik khudingma electoral roll chanba yaraba nagarik khudingma voter list yaudana free and fair mantung taba election jing da pangthok pai be Congress party ki apamane ba aikoi masida aikoi moina tawraiba phangaiba evidence asina aikoi singnaba phaudana haida yadadena koina hairakpaneba marmaduna mase matungda thoktana ba Congress party ki maigai degi aikoi media ki khuthangda authority appeal tawjira ba wafamji thamjaraga saida tinjage thank you